Educational Guide Center EGC Thoubal Moijing na Sinduna Chahi khuding gi pangthokpa Talent Hunt Amadi Talent Search Kumsi Chahi gi oina ngasi Moijing High School da pangthokkhre. Talent Hunt Amadi Talent Search aduga mari leinana EGC Thoubal Moijing gi President MM Abdur Rajaque na haikhi.da houjikki matam asi lairik heiba khaktana yaraktre asukki matik competitive oire. Maram asina tunggi yumbiren oirakkadouriba maheiroi singbu mayol jumbi hoba mathau tarakle. Makhoi gi hidden talent singbu khangdoktuna leiba maheiroi amamam oihenbagi tangai fadaba leire. Makhoibu laibak asida leiriba UPSC, MPSC amadi tongan-tonganba level gi competitive exam singda thona fana thengnaba ngamnaba hotnabada asigumba talent hunt asisu mathau tai haiba pandamda sinjabani. Maram asina maheiroi singi apokpi singnasu EGC na maheiroi singi damakta laukhatlakpa khongthang singda saugatpiduna center asina thamliba pandam asi fanghanbada mateng pangbiyu haikhi.Panba yai ngasi gi talent hunt aduda Class III VIII faubagi maheiroi chahum henbana category ani thokna khaidok athoi ahen tanaki. Kadaba kona thengnar kadaba kayado masina grassroots tegi hauhuragadi aikoina chauba level da hayeng aigi isa singduna aigi inau singaduna mahai masing yamna phajana tama abagi matungda hayeng achauba competitive examination da UPSC da MPSC da aduga aikoigi achauba mai pakpa ma purakpa ngamnanabagi masi foundation ni haina aikoina guardian singna laufam thoi ado masidagi makoida kidaba talent ma makoigi mathau na ma hai singba ma semgat na bagi adugumba tes makalamani